ing sok lising amaga chamapan nga marfu tara humdoi da thokiba kuki naga ke kangluk ki irang da miyoi micham chatre ga yankhai rom si kiba amadi kul yum chahum ga yankhai rom hena maina chakiba matam aduda manipur da congress lenga ke RK Dorendra da luchingbo oiki hariba matam aduda center da su congress lengak na lengak sema matam da oibana matam adugi congress party gi prime minister BP Naran Sinha Raung na kangluk ani gi warushin purakna ba manipur da lakhide haina Nirmala Sitharaman na haikre haire mahang na haikibada hariba matam adugi congress lenga ki home minister Shankar Singh Chauhan su parliament da kuki naga langi wafam adu khanabada mahak masamaksu saruk yakhide su haire ing sok lising amaga chamapan ga marfu tara mari gi February thada Rajya Sabha da manipur da presidential rule thamna ba motion ama house sa pukhalakhi matam aduda manipur gi matang da MP natraga home minister na pakhum pibagi mahuta chumni gi state minister MP sai na pakhum pikhi haire mahak na makha takibada hojiki BJP lenga asigi oinadi manipur da irang haurakpadagi union home minister Amit Shah na manipur da nimit humni lakhibaga loinana state home minister Nityananda su nimit kayani manipur da lakhi hairi ing sok lising amaga marfu tara nipan da su makhata na manipur da kangluk ki irang ama thokhi hariba matam aduda su miyoi chahunga yankhai rom sikhiba aduda prime minister AK Gujaral na manipur da chatuna madugi maram sing thijin khide su hairi manipur gi hanagi congress ki chief minister Ibobi gi matam da ing sok lising aniga tara da manipur da khwaidigi sangba blockade tawduna state asigi economy da lupa koti lising ani hena mangkhibaga loinana miyamna kham thengna wanakhi hairi asigumba maram kaya asna manipur party na manipur gi matang da karigumba amata afaba purakpa ngamloi haina mahak masamakna thajai haina Nirmala Sitharaman na phongdokhi hairi